ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯁꯥꯕꯤꯅ ꯌꯣꯛꯄ ꯊꯥꯖ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯩꯃ ꯑꯃꯗꯤ ꯈꯣꯝꯕ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ 3 ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯣꯝꯕꯅ, "ꯅꯨꯄꯤ, ꯅꯆꯥꯅꯨꯄꯥꯁꯤꯡꯗꯤ ꯃꯈꯣꯏꯒꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯝꯒꯅꯤ? ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯀꯣꯏꯕ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯆꯥꯛ ꯍꯥꯏꯔꯛꯀꯅꯤ꯫ ꯄꯦꯜꯂꯦ ꯏꯆꯥꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄꯁꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇ ꯌꯥꯎꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯄꯣꯛꯄ ꯌꯥꯔꯤꯅ, ꯑꯩꯈꯣꯏ ꯑꯅꯤ ꯅꯍꯥꯁꯨ ꯑꯣꯏꯔꯤ꯫ ꯑꯁꯦꯡꯕ, ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯉꯟꯅ ꯌꯨꯝ ꯄꯥꯟꯕꯗꯨꯗ ꯍꯅꯨꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯍꯅꯨꯗ꯭ꯔꯤ, ꯑꯩꯈꯣꯏꯗꯒꯤ ꯑꯍꯜ ꯃꯌꯥꯝꯁꯨ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯎꯔꯤ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ꯫ ꯆꯥꯛ ꯊꯣꯡꯉꯝꯕꯅꯤ, ꯅꯪ ꯑꯝꯇ ꯌꯦꯡꯕꯤꯔꯨꯔꯣ, ꯑꯩ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯝꯇ ꯐꯧꯔꯨꯈꯤꯒꯦ꯫ ꯑꯁꯤꯗꯅꯤꯅꯦ ꯏꯆꯥꯅꯨꯄꯤ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ꯫ ꯑꯣ ꯌꯥꯔꯦ, ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯆꯥꯛꯇꯣ ꯀꯥꯔꯝꯃꯅꯤ꯫ ꯈꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ 3ꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯃꯥ ꯂꯩꯃꯅ, "ꯅꯈꯣꯏ ꯍꯜꯂꯛꯑꯕꯣ? ꯆꯥꯛ ꯂꯥꯝꯕꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯅꯦ?" ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯀꯣꯔꯧꯅ, "ꯏꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯀꯗꯥꯏꯗꯒꯤ ꯂꯣꯏꯗꯣꯏꯅꯣ? ꯑꯩꯕꯨ ꯈꯨꯠ 4-5 ꯄꯥꯟꯕ꯭ꯔꯣ?" ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯈꯥꯕꯅ, "ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗꯕꯁꯤꯕꯨ ꯏꯃꯥꯕꯨ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ?" "ꯑꯣ, ꯅꯄꯥ ꯇꯧꯔꯒ ꯂꯩꯌꯦ, ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ? ꯏꯃꯥ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯗꯤ ꯍꯥꯏꯗꯦ, ꯉꯁꯥꯏꯗꯒꯤ ꯀꯔꯤ ꯇꯧꯔꯒ ꯂꯩ ꯍꯥꯏꯅꯦ? ꯅꯈꯣꯏꯁꯤꯗꯤꯅꯦ ꯆꯥꯛꯀ ꯑꯃꯠꯇ ꯄꯤꯖꯒꯗꯕ ꯃꯤ ꯅꯠꯇꯦ." "ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯍꯦ, ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯂꯥꯛꯑꯣ, ꯅꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯉꯁꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ 2 ꯑꯗꯨꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ, "ꯃꯁꯛꯁꯤꯡꯁꯤꯒ ꯅꯨꯡꯁꯤꯗꯕꯅ." ꯈꯣꯝꯕꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ, "ꯅꯈꯣꯏ ꯍꯜꯂꯛꯑꯕꯣ?" ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯝꯊꯤꯟꯅ, "ꯍꯣꯏ ꯄꯥꯕꯨꯡ." "ꯄꯥꯕꯨꯡꯅ ꯆꯥꯛ ꯊꯣꯡꯉꯤꯔꯣ?" "ꯅꯠꯇꯦꯗ, ꯅꯃꯥꯅ ꯊꯣꯡꯉꯝꯕꯅꯤ, ꯑꯗꯨꯗ ꯃꯥ ꯐꯤ ꯐꯧꯕꯒꯤ ꯌꯦꯡꯉꯝꯃꯨ ꯍꯥꯏꯕꯒꯤ ꯆꯥꯛꯁꯦ ꯌꯦꯡꯉꯝꯕꯅꯤ꯫ ꯅꯈꯣꯏꯕꯨ ꯀꯣꯏꯕ ꯆꯠꯂꯕꯁꯨ ꯉꯟꯅ ꯍꯜꯂꯛꯎ ꯌꯥꯗ꯭ꯔꯣ? ꯅꯃꯥ ꯃꯊꯟꯇ ꯐꯤ ꯑꯃꯨꯛ ꯁꯥꯏ, ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯤ, ꯅꯃꯥꯁꯤ ꯋꯥꯔꯕꯅꯤꯅꯦ, ꯅꯈꯣꯏꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯕꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯅꯨꯄꯥꯅꯕꯨ ꯆꯥꯛ ꯊꯣꯡꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯅꯕ꯭ꯔꯣ? ꯀꯅꯥꯅ ꯌꯥꯗꯦ ꯍꯥꯏꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯁꯨ ꯌꯥꯎꯗꯦ, ꯅꯈꯣꯏꯅ ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯄꯥꯡꯒꯅꯤ? ꯑꯗꯨꯒ ꯀꯣꯔꯧ, ꯅꯪꯅ ꯑꯍꯜ, ꯅꯅꯥꯎ ꯅꯨꯄꯥꯁꯤꯡ ꯑꯁꯦ ꯅꯪꯅ ꯁꯤ ꯇꯧ ꯍꯥꯏꯅ ꯇꯥꯛꯀꯗꯕꯅꯤ꯫ ꯅꯪꯗꯤ ꯋꯥꯈꯜ ꯈꯟꯕ ꯂꯣꯏꯅ ꯍꯩꯔꯕꯅꯤ." ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯂꯩꯃꯁꯨ ꯆꯪꯂꯛꯇꯨꯅ, "ꯅꯆꯥꯅꯨꯄꯥꯁꯤꯡꯗꯣ ꯈꯔ ꯉꯥꯡꯉꯨ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯆꯍꯤ ꯂꯦꯡꯒꯥꯁꯤꯡꯗꯤ ꯊꯕꯛ ꯁꯨꯕ ꯐꯥꯎꯕ ꯆꯠꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯣꯏꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯏꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅꯇ ꯂꯩ." ꯏꯃꯥꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ꯫ "ꯁꯤꯅꯅꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ." ꯃꯃꯥ ꯂꯩꯃꯅ, "ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯇꯧꯔꯒ ꯌꯦꯡꯉꯨ, ꯅꯈꯣꯏꯒ ꯂꯦꯡꯒꯥꯁꯤꯡꯗꯤ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯅꯔꯦ, ꯅꯈꯣꯏꯅ ꯑꯉꯥꯡ ꯁꯥꯔꯒ ꯀꯣꯏꯗꯨꯅ ꯂꯩꯔꯦ." ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯝꯊꯤꯟꯅ, "ꯏꯃꯥ, ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯣ ꯍꯥꯏꯔꯤꯔꯣ?" "ꯍꯣꯏ, ꯅꯪꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ. ꯅꯪꯁꯨ ꯆꯍꯤꯗꯣ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤ." "ꯌꯥꯔꯦ ꯏꯃꯥ, ꯈꯔ ꯉꯥꯡꯉꯗꯤ ꯆꯥꯛ ꯂꯣꯏꯔꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ." "ꯂꯥꯝꯃꯝꯒꯅꯤ, ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯂꯥꯝꯃꯝꯒꯅꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 3ꯗꯨꯁꯨ ꯐꯝꯗꯨꯅ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯃ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯤꯔꯝꯃꯤ꯫ ꯀꯣꯔꯧꯅ, "ꯏꯃꯥ, ꯃꯤ 3 ꯆꯥꯒꯗꯕ ꯆꯥꯛꯇꯨꯕꯨ ꯈꯤꯇꯪ ꯍꯥꯞꯄꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯈꯔꯒ ꯍꯥꯞꯄꯤꯔꯛꯑꯣ." "ꯑꯣ, ꯍꯣꯔꯦꯟꯅꯦ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯞꯄꯛꯀꯦ." ꯃꯄꯥ ꯈꯣꯝꯕꯅ, "ꯌꯥꯔꯦ ꯆꯥꯛ, ꯍꯣꯔꯦꯟ ꯑꯣꯛꯇ꯭ꯔꯒ ꯅꯃꯥꯅ ꯍꯥꯞꯆꯅꯤ." ꯃꯆꯥꯅꯨꯄꯥ 3ꯗꯨꯁꯨ ꯆꯥꯛ ꯑꯗꯨ ꯉꯥꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯂꯩꯃ ꯉꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ, "ꯇꯥꯆꯧ, ꯍꯧꯒꯠꯂꯁꯤꯔꯣ? ꯏꯃꯥꯁꯤ ꯉꯥꯡꯕꯅ ꯂꯣꯏꯔꯦ." "ꯉꯥꯡꯅꯤꯡ ꯉꯥꯡꯖꯁꯅꯨ, ꯍꯣꯔꯦꯟ ꯋꯥꯔꯀꯥꯟꯗ ꯑꯗꯨꯝ ꯇꯣꯛꯆꯈꯤꯅꯤ." "ꯑꯇꯣꯝꯕ, ꯇꯨꯝꯃꯣ, ꯏꯃꯥꯗꯤ ꯑꯌꯨꯛꯇ ꯉꯥꯡꯗ꯭ꯔꯗꯤ ꯍꯩꯅꯗꯕꯅꯤ, ꯃꯥꯒꯤ ꯍꯧꯅꯁꯥꯅꯤ." ꯈꯥꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯍꯣꯏ ꯇꯥꯆꯧ." ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯧꯒꯠꯃꯟꯗꯕ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯂꯩꯃꯅ ꯂꯥꯎꯗꯨꯅ, "ꯅꯈꯣꯏꯕꯨ ꯍꯧꯒꯠꯂꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯃꯤꯒꯤ ꯃꯆꯥꯁꯤꯡꯗꯤ ꯍꯧꯒꯠꯅꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ, ꯅꯈꯣꯏꯗꯤ ꯇꯨꯝꯗꯨꯅ ꯂꯩ. ꯅꯈꯣꯏꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ." "ꯇꯥꯆꯧ,
ꯍꯧꯒꯠꯇꯨꯅ ꯀꯥꯏꯗꯅꯣ ꯆꯠꯂꯁꯤꯕ ꯏꯃꯥꯁꯤ ꯉꯥꯡꯕꯁꯤ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯅꯦ ꯗꯥꯆꯧ ꯍꯧꯒꯠꯂꯁꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯧꯒꯠꯂꯝꯃꯤ ꯇꯣꯝꯊꯤꯟꯅ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯀꯅꯥꯅꯕꯨ ꯏꯁꯧ ꯂꯥꯡꯉꯣꯏꯗꯣꯏꯅꯣ ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯅꯣꯡꯃꯗ ꯐꯥꯎꯕ ꯏꯃꯥꯁꯦ ꯋꯥꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯛꯇꯦ ꯅꯈꯣꯏꯁꯦ ꯉꯥꯡꯂꯒ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯇꯣꯝꯕꯥ ꯂꯥꯛꯑꯣ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯎꯔꯣ ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯃꯃꯥ ꯂꯩꯃꯅ ꯅꯪꯅ ꯑꯍꯜꯅꯤ ꯅꯅꯥꯎꯁꯤꯡꯁꯦ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯈꯤꯠꯃ ꯍꯦꯜꯂꯤ ꯅꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯎꯗ꯭ꯔꯕ ꯈꯪꯗꯦ ꯏꯃꯥ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯁꯨꯕꯤꯒꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈꯤꯒꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯇ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯑꯣ ꯍꯥꯏꯕꯅꯤ ꯏꯃꯥꯗꯤ ꯐꯤꯕꯨ ꯁꯥꯒꯗ꯭ꯔꯥ ꯆꯥꯛꯄꯨ ꯊꯣꯡꯒꯗ꯭ꯔꯥ ꯅꯈꯣꯏꯒꯤ ꯅꯐꯤ ꯅꯔꯣꯜꯕꯨ ꯁꯨꯒꯗ꯭ꯔꯥ ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯆꯠꯀꯗ꯭ꯔꯥ ꯑꯁ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯅꯨꯄꯤꯒꯤ ꯊꯕꯛꯅꯤ ꯏꯃꯥꯅ ꯇꯧꯗ꯭ꯔꯗꯤ नुपा अखोइना तौ हाइरो हाय थबक हाइबसे नुपीगी नुपागी थबक हाइना लेतबनी नुपागी थबक हाइबा लेते नुपीगी थबक हाइबा लेते लोइना तौगदबनी अदुगुम्बा थबकतुदी इमाना सेल्फीगी तौ हाइरसु तौररोय मसी हाइदुना कोरो इमुंगदा चंगलमी कयादा तनख्रबा अंगांगसिंगुने अहुम मसिगी मनुंगदा ममा मपा निंगबा अमते हेक याउदेदा छपेक माने कानदे इचा नुपी अमा पोक्थोके असुमना मतम खरा हौखिरमी लैमा चही तरुक तरेट हौख्रबा मतुंगदा अमुक अंगांग मिरोलकलमी सोमदा लैमा मसा ngamda इमुंगी थबक तौरमी खोमबना नुपी से ऐ तौरगी पोथाजरु अमाइबना थबक कन्ना सुगनो हाइबदुदी नुपा ऐना तौद्रदी कना लागा तौबिनी नंगसु वारमनी थबक सुबा अमुक चट इमुंगी थबक अमुक तौ वारबसु तौबा तारिदना करिदी उपाय ले नचा नुपा सिंगसिना लेकाई ललुंबा सारगा कुचत चतुना ले तो असिदा मखोई वारिसी कानबा पोनाते अदुनी चलो पोथाजरु चाकसु ऐना थोंगमगे लैमसु होय हाइरगा इमुंगदा चंखिरमी असोमदा तोमथिन्ना मयाम्बा अनि अदुदा युमदा हलसिरो चाकसु लामे होरेन चाक चाबा लोइरगा अमुक लाहासे हौजिकपु चाक लोइरमुद्राने लोइरमनी लाओ चलसे असी हाइदुना मचि मनाव अहुमदु युमदा हलकलमी लैमना नुपा नंगबु थबक सुबा चपा थेंगोइद्रो थेंगोइदा ऐना तपना तौरगे थेंगदबा ओइरदी चलोदना यानी यानी ऐ थोंबिरगे लोइगदोरबनी मतम अदुदा मचा नुपा अहुमदुसु युमदा यौरकलमी तोमथिन्ना इमा चाक लोइरबो मपाना ओइना खुमलाई लोइद्री लोइगदौरे खाबना पाबुंग ओइना चाक थोंगिरो नमादो मसा नुंगाइतबगी ऐना ओइना थोंगे पाबुंग थबक सुबदी चलरोइद्रो चटकनी ngसाइदगी चटके तौरबनी चाक थोंगनबा मी लेतबगी चटपा ngamdaduna leirabani ngaiak leiraga khomba चाक थोंगबा लोइरदुना थबक चननबगी लोइसिनदुना मचानुपा अहलदा इपा थबक सुबा चलगे नमासे यंगम नमाना अंगांग उनद्रिबा फावबदी नखोय युमसिदगी लेंगदना लei मसी हाइदुना खोंबा थबक सुबा चलमी खाबना पाबुंगसे वादी वारमनी अदुदी अखोयसु थबक सुबा चलुसे हाइब्रो तोमथिनना नोकलगा थी बाबा फजना चांबा हाइत्रिबा ऐना कमाइना थबक सुबा चतोइनो चाक चाबा हाइरगा करिगी थबक सुबदी हाइरोइदेबा मचे मनावदु फागी तौनदुना वारी सानरमी असुमना मतम खरा हौखिरमी लैमसु मकुम मथा सुजिलक्तुना मचानुपी अमा पुक्लमी खोंबगा लैमगदी मचानुपी फंगबसिदा यामना हराउजरमी मखोय अनिना मचानुपी अदुबु नुंगसिना थाजा हाइना मिंथोनबिरमी मचानुपा अहुमदुदी ममा मपाना मचानुपी फंगबगी हराउबा अदुदा कलकपा फावरमी लैमना मचानुपा कोरौदा कोरौ नचानुपीगी इरुजननबा पुखरीदगी इसिंग खरा सोकलुरो इमा ngarang sanabadagi tuduna khut yanum thangbase nai aduna khabada hai khabana su amu ima aisu ngarang sanabagi khutse nama lengba yadre yarui chak charam dai dadi na khutna ba singdo loina kawkhigani masi haiduna leima ngang duna pukri da ising sokpa chatlami mama leimana pukri da ising sokpa chatlingai da thaja kablaklami machanupi kapadu da korona haura adam taningi jui नुमिदांगदसु तुम्बगमते यादे खाबना अदुने पंकपता कपि करि अंगांगसिबो मतम अदुदा ममा लैमसु हलक्तुना नचनुपीना कपिसिबु नोइबु यंगमु याद्रो अस अखोइना थेमसु यारोइदबबु मतम अदुदा खोमबसु थबक सुबा चटपदगी हलक्लमी खोमबना कइन अंगांगसिना कपलिबुदुबु नोइबु
ꯑꯉꯥꯡꯒ ꯑꯝꯇ ꯌꯦꯡꯕꯤꯗ꯭ꯔꯕ꯭ꯔꯣ? ꯍꯣ ꯑꯗꯨꯒꯤꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯇ ꯆꯩꯔꯝꯂꯤꯕꯅꯤ. ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯉꯩꯗ ꯃꯆꯟꯅꯨꯄꯤꯁꯦ ꯌꯦꯡꯂꯝꯗꯦ ꯍꯥꯏꯗꯅ. ꯈꯪꯗ꯭ꯔꯦ. ꯅꯆꯟꯅꯨꯄꯤ ꯌꯦꯡꯁꯤꯟꯕ ꯐꯥꯎꯕ ꯇꯜꯂꯤ ꯅꯈꯣꯏꯁꯦ. ꯀꯗꯥꯏ ꯑꯉꯥꯡꯗꯣ ꯑꯩ ꯄꯝꯒꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯃꯆꯟꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯄꯝꯂꯝꯃꯤ. ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ, ꯅꯨꯄꯤ, ꯅꯆꯥꯅꯨꯄꯤꯁꯦ ꯆꯥꯛ ꯄꯤꯖꯔꯕ꯭ꯔꯣ? ꯄꯤꯖꯗ꯭ꯔꯤꯌꯦ. ꯍꯩꯃꯥ, ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯄꯤꯖꯗ꯭ꯔꯤꯗꯤ? ꯏꯆꯥꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯅꯦ. ꯀꯗꯥꯏ ꯆꯥꯛꯇꯣ ꯄꯨꯔꯛꯑꯣ, ꯑꯩ ꯄꯤꯖꯒꯦ. ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯄꯤꯖꯔꯁꯤ. ꯅꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯌꯥꯗꯦ, ꯃꯥ ꯍꯥꯟꯅ ꯄꯤꯖꯔꯁꯤ. ꯃꯥꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯁꯨ ꯍꯩꯇꯕꯅꯤꯅ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯅꯦ. ꯍꯣꯏ. ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯄꯥꯅ ꯃꯆꯟꯅꯨꯄꯤ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯣꯝꯊꯤꯟꯅ. ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯆꯥꯔꯁꯤ. ꯍꯣꯏ, ꯆꯥꯔꯗꯕꯅꯤ. ꯅꯆꯟꯅꯨꯄꯤꯁꯦ ꯍꯥꯟꯅ ꯄꯤꯖꯈꯤꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯒ ꯈꯣꯝꯕꯒꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯆꯥꯛ ꯏꯟꯗꯨꯅ ꯄꯤꯖꯔꯝꯃꯤ. ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯖꯁꯨ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯇꯨꯅ ꯉꯥꯡꯕ ꯆꯠꯄ ꯂꯣꯏꯅ ꯍꯩꯔꯝꯃꯤ. ꯊꯥꯖꯅ, ꯄꯥꯕꯨꯡ, ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯤ? ꯁꯦ. ꯑꯃꯈꯛꯇꯅꯦ. ꯉꯁꯤꯗꯤꯅꯦ ꯑꯃꯈꯛꯇ ꯄꯨꯔꯛꯄꯅꯤ. ꯅꯊꯟꯇ ꯆꯥꯔꯣ, ꯅꯕꯨꯡꯈꯣꯏꯗꯤ ꯄꯤꯔꯨꯅꯨ. ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯂꯩꯃꯅ, ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯊꯦꯡꯅ ꯍꯜꯂꯛꯏꯗꯤ? ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯐꯥꯎꯕ ꯂꯣꯏꯔꯦ. ꯊꯕꯛꯇꯣ ꯉꯁꯤ ꯂꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯈ꯭ꯔꯦ. ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦꯅꯦ ꯅꯪꯕꯣ? ꯉꯥ ꯊꯣꯡꯉꯦ. ꯈꯣꯝꯕꯅ ꯃꯆꯥꯅꯨꯄꯤꯗ, ꯏꯄꯥꯒꯤ ꯊꯥꯖ, ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯎ, ꯏꯄꯥ ꯄꯝꯒꯦ. ꯊꯥꯖꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯄꯥꯕꯨꯡꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯋꯥꯕ꯭ꯔꯥ? ꯋꯥꯏꯌꯦ. ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯁꯤ ꯎꯔꯒ ꯏꯄꯥꯒꯤ ꯑꯋꯥꯕꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯏ. ꯑꯁꯦꯡꯕꯒꯤꯔꯣ ꯄꯥꯕꯨꯡ? ꯑꯁꯦꯡꯕꯒꯤꯅꯦ. ꯅꯨꯄꯥ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ. ꯏꯔꯨꯖꯔꯨꯔꯣ, ꯏꯁꯤꯡꯁꯨ ꯑꯩꯅ ꯊꯝꯂꯝꯂꯕꯅꯤ. ꯈꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯣꯝꯕ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯃꯤ. ꯊꯥꯖꯅ, ꯄꯥꯕꯨꯡ, ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ. ꯍꯣꯏ, ꯆꯥꯔꯁꯤ. ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯗ, ꯁꯦ. ꯏꯃꯥꯅ ꯏꯆꯥꯒꯤ ꯉꯥ ꯃꯔꯨ ꯂꯣꯏꯅ ꯃꯟꯕꯤꯔꯕꯅꯤ. ꯆꯥꯔꯣ. ꯉꯥꯗꯨ ꯄꯦꯟꯅ ꯆꯥꯔꯣ. ꯏꯄꯥꯅꯁꯨ ꯃꯔꯨ ꯂꯣꯏꯅ ꯃꯟꯕꯤꯔꯅꯤ. ꯍꯣꯏ ꯄꯥꯕꯨꯡ. ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯟꯅꯨꯄꯤ ꯈꯛꯇ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛꯅ ꯃꯆꯟꯅꯨꯄꯤꯕꯨ ꯑꯃꯠꯇ ꯅꯨꯡꯁꯤꯔꯝꯗꯦ. ꯑꯁꯣꯝꯗꯅ ꯂꯩꯃꯈꯣꯏꯒꯤ ꯈꯨꯜꯗꯒꯤ, ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯁꯤꯖ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ. ꯁꯤꯖ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯗ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯁꯤꯖꯒꯤ ꯃꯄꯥ ꯑꯃꯨꯆꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤꯗ, ꯅꯨꯄꯤ, ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯥ ꯐꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯏꯆꯥ ꯅꯨꯄꯤꯁꯦ ꯑꯐꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤꯅꯤ. ꯍꯣꯏ, ꯑꯩꯁꯨꯅꯤ. ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ. ꯍꯌꯦꯡꯋꯥꯏ ꯑꯩꯈꯣই ꯑꯅꯤ ꯁꯤꯔꯀꯥꯟꯗ ꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯃꯨꯆꯥꯎꯅ, ꯑꯗꯨꯅꯤ, ꯑꯩꯁꯦ ꯅꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ. ꯃꯥꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯈꯔ ꯐꯔꯝꯒꯗꯕꯅꯤ. ꯅꯠꯇꯦ, ꯃꯥꯕꯨ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯡꯕꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯥꯏꯅꯦ? ꯅꯨꯡꯁꯤꯅꯕꯅꯤ. ꯑꯗꯨꯗꯤ ꯃꯁꯥꯁꯨ ꯌꯥꯅꯔꯕꯅꯤꯅ ꯅꯣꯡꯃ ꯃꯈꯣꯏꯗ ꯆꯠꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯂꯨꯔꯁꯤꯅꯦ. ꯀꯔꯤ ꯋꯥꯅꯣꯗ ꯅꯨꯄꯥ? ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯥꯏꯔꯛꯀꯗꯕꯗꯨꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯆꯠꯂꯒ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯑꯃꯨꯖꯥꯎꯅ, ꯃꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯍꯅꯨꯔꯝꯃꯅꯤꯅꯦ. ꯑꯁ, ꯉꯥꯏꯕꯗ ꯀꯜꯂꯣ, ꯍꯅꯨꯈꯤꯔꯣꯏ. ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯁꯤꯖꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ? ꯅꯪꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ. ꯃꯄꯥ ꯑꯃꯨꯆꯥꯎꯅ ꯑꯃꯨꯛ, ꯕꯦꯃꯥ, ꯅꯃꯥꯒ ꯑꯩꯒ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯏꯆꯥꯕꯨ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯤꯅꯦ. ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ. ꯍꯣꯏ ꯄꯥꯕꯨꯡ, ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯔꯒꯦ. ꯑꯗꯨꯅꯤꯗꯅ, ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯅꯅꯦ, ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦ. ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩ ꯏꯇꯥ ꯂꯩꯅꯥꯈꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯖ ꯃꯇꯥ ꯂꯩꯅꯥꯈꯣꯏꯗ ꯆꯠꯈꯤꯔꯝꯃꯤ. ꯃꯆꯥꯅꯨꯄꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯦꯝꯕꯤꯅ, ꯑꯩꯗꯤ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯔꯦꯗ. ꯀꯔꯤꯒꯤ? ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯂꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯔꯣꯏ. ꯍꯩ, ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯧꯅꯁꯥꯅꯤꯅꯦ. ꯍꯣ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ. ꯁꯤꯖ ꯃꯇꯥ ꯂꯩꯅꯥꯗ, ꯏꯇꯥ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯛꯑꯦ.
ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯀꯦꯡꯕꯒ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯤꯅꯕꯁꯨ ꯀꯨꯏꯔꯦ ꯂꯨꯍꯣꯡꯊꯣꯛ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯑꯩꯁꯨ ꯍꯣꯡꯅꯤꯡꯉꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯒꯗꯕꯗꯣ ꯏꯀꯥꯏ ꯏꯁ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯗꯨꯕꯨ ꯑꯣꯏꯕꯦꯝꯃ ꯅꯨꯄꯤ ꯊꯣꯛꯑꯣ ꯍꯣꯏ ꯍꯣꯔꯦꯟ ꯎꯅꯕ ꯃꯇꯝꯗ ꯍꯥꯏꯔꯒꯦ ꯑꯗꯣ ꯅꯪꯗꯤ ꯋꯥꯠꯂꯤꯕꯣ ꯑꯩꯗꯤ ꯋꯥꯠꯂꯤ ꯑꯩꯒꯤ ꯃꯥꯟꯖꯗꯣ ꯁꯦꯜ ꯇꯥꯟꯈꯤꯒꯦ ꯍꯥꯏꯌꯦ ꯅꯣꯏꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯅꯤꯅ ꯍꯧꯖꯤꯛ ꯄꯥꯜꯂꯕꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯏꯁ ꯋꯥꯔꯤꯒꯗꯤ ꯑꯗꯨꯗꯤ ꯑꯝꯇ ꯊꯣꯛꯎꯁꯤ ꯑꯃꯗꯣ ꯉꯥꯏꯔꯝꯃꯅꯤꯕ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯥꯒ ꯁꯤꯖꯒ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯀꯦꯡꯕꯗꯣ ꯁꯤꯖ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨ ꯅꯪꯒꯤ ꯃꯥꯟꯖꯁꯤꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯣ ꯑꯩ ꯁꯤꯗ ꯉꯥꯏꯔꯝꯃꯒꯦ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯁꯤꯖ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯀꯦꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤꯗ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯑꯦ ꯑꯩꯁꯨ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯍꯥꯏꯔꯛꯑꯦ ꯉꯁꯤꯁꯦ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯀꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨꯗꯤ ꯆꯞ ꯆꯥꯔꯦꯅꯦ ꯑꯗꯨꯗꯤ ꯅꯣꯏ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏ ꯂꯥꯛꯀꯗꯕ ꯃꯇꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯒꯦ ꯑꯗꯣ ꯅꯪꯕꯨ ꯂꯨꯍꯣꯡꯕꯁꯦ ꯅꯁꯥꯅ ꯌꯥꯅꯤꯡꯉꯕꯅꯦ ꯏꯁꯥꯅ ꯌꯥꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡꯈꯣꯏ ꯂꯥꯛꯄ ꯅꯨꯃꯤꯠ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯁꯦ ꯐꯔꯦ ꯐꯔꯦ ꯅꯁꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯅ ꯍꯣꯡꯅꯅꯕ ꯄꯥꯕꯨꯡꯈꯣꯏꯗ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯇꯥ ꯂꯩꯅꯥꯁꯨ ꯃꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯋꯦ ꯍꯥꯏꯌꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯁꯤꯖꯒ ꯀꯦꯡꯕꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗ ꯅꯆꯥꯅꯨꯄꯤꯗꯤ ꯏꯃꯨꯡꯗ ꯂꯩꯕꯅꯤ ꯁꯦ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯀꯣꯔꯧꯅ ꯏꯃꯥ ꯑꯆꯥꯄꯣꯠꯇꯣ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯆꯥꯒꯦ ꯌꯥꯝꯗꯕꯅꯦ ꯅꯆꯥꯅꯨꯄꯤꯅ ꯆꯥꯖꯔꯁꯅꯨ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯑꯆꯥꯄꯣꯠꯇꯣ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯟꯅꯨꯄꯤ ꯈꯛꯇ ꯂꯨꯅ ꯇꯧꯏ ꯈꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯆꯟꯅꯨꯄꯤ ꯊꯥꯖꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯗꯕ ꯍꯦꯟꯀꯠꯂꯛꯂꯝꯃꯤ ꯀꯣꯔꯧꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯏꯆꯟ ꯂꯩꯕꯗꯒꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯩꯈꯣꯏꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯦ ꯈꯥꯕꯅ ꯑꯗꯨꯅꯤ ꯃꯥ ꯈꯛꯇ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤ ꯑꯩꯈꯣꯏꯗꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯕꯒꯨꯝꯅ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯑꯍꯥꯎ ꯑꯍꯥꯎꯕꯗꯤ ꯃꯉꯣꯟꯗ ꯈꯛꯇ ꯄꯤꯖꯩ ꯑꯩꯈꯣꯏꯅ ꯃꯥꯅ ꯆꯥꯅꯤꯡꯗꯕ ꯆꯥꯕꯗ ꯑꯔꯦꯝꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯔꯒ ꯂꯩꯔꯤ ꯑꯗꯨꯅꯤ ꯑꯩꯗꯤ ꯏꯆꯟꯁꯦ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯁꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯀꯣꯔꯧꯅ ꯑꯩꯁꯨ ꯅꯨꯡꯁꯤꯌꯨ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯟꯁꯦ ꯀꯗꯥꯏꯗꯅꯣꯃ ꯄꯨꯔꯒ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯔꯣꯏꯁꯤꯔꯥ ꯍꯣꯏ ꯌꯥꯏ ꯑꯁꯨꯝꯅ ꯅꯣꯡꯃ ꯂꯩꯃꯒ ꯈꯣꯝꯕꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯉꯩ ꯊꯥꯖꯕ ꯃꯕꯨꯡ ꯑꯍꯨꯝꯅ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯤ ꯀꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯎꯃꯪꯗ ꯄꯨꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯣꯔꯧꯅ ꯃꯆꯟꯅꯨꯄꯤꯕꯨ ꯄꯣꯗꯨꯅ ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯕ ꯌꯥꯝꯅ ꯂꯥꯞꯄ ꯎꯃꯪ ꯑꯃꯗ ꯄꯨꯕꯤꯔꯛꯂꯝꯃꯤ ꯊꯥꯖꯅ ꯇꯥꯆꯧ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯀꯩ ꯊꯣꯔꯛꯀꯗꯕ ꯌꯥꯝ ꯃꯥꯜꯂꯤ ꯊꯣꯔꯛꯑꯣꯏꯗ ꯅꯪꯒꯤꯗꯃꯛꯇ ꯇꯥꯆꯧꯈꯣꯏ ꯃꯌꯥꯝ ꯂꯩꯕꯁꯤꯗꯤ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯣ ꯐꯗꯤ ꯐꯖꯩ ꯑꯗꯨꯕꯨ ꯁꯥ ꯃꯌꯥꯝ ꯂꯩꯒꯗꯕ ꯃꯥꯜꯂꯤ ꯂꯥꯛꯑꯣꯏꯗ ꯁꯤꯗ ꯐꯝꯃꯨ ꯅꯪꯕꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕ꯭ꯔꯣ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯑꯗꯨꯗꯤꯅꯦ ꯇꯥꯆꯧ ꯏꯁꯤꯡ ꯁꯣꯛꯑꯣꯒꯦ ꯅꯪꯅꯦ ꯇꯌꯥꯏ ꯍꯣꯏꯒ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯈꯥꯕꯅ ꯇꯥꯆꯧ ꯑꯩꯁꯨ ꯂꯥꯛꯀꯦ ꯇꯣꯝꯊꯤꯟꯁꯨ ꯇꯥꯆꯧ ꯑꯩꯁꯨ ꯂꯥꯛꯀꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯇꯥꯆꯧ ꯑꯩꯁꯨ ꯂꯥꯛꯀꯦ ꯀꯣꯔꯧꯅ ꯏꯆꯟ ꯋꯥꯒꯅꯤ ꯂꯩꯔꯝꯃꯨ ꯏꯊꯟꯇ ꯂꯩꯕ ꯀꯤꯌꯦ ꯑꯩꯁꯨ ꯆꯠꯀꯦ ꯏꯆꯟ ꯇꯥꯆꯧꯈꯣꯏ ꯀꯨꯏꯔꯛꯑꯣꯏ ꯊꯨꯅ ꯂꯥꯛꯀꯅꯤ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯆꯟꯅꯨꯄꯤꯕꯨ ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯕ ꯎꯃꯪ ꯑꯗꯨꯗ ꯃꯊꯟꯇ ꯊꯅꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯖ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯥꯖ ꯃꯌꯥꯝꯕ ꯈꯣꯏꯗꯣ ꯂꯥꯛꯃꯟꯗꯕꯗꯒꯤ ꯀꯤꯅ ꯃꯊꯟꯇ ꯎꯃꯪ ꯑꯗꯨꯗ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯈꯪꯗꯕꯅ ꯂꯝꯕꯤ ꯃꯥꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯣꯔꯧ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯗꯨ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯆꯟꯅꯨꯄꯤꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯃꯥ ꯂꯩꯃꯒ ꯃꯄꯥ ꯈꯣꯝꯕꯒꯁꯨ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯃꯥ ꯂꯩꯃꯅ ꯀꯣꯔꯧꯗ ꯀꯣꯔꯧ ꯅꯆꯟꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯃꯥꯡꯈꯤꯕꯅꯣ ꯅꯈꯣꯏꯕꯨ ꯅꯆꯟꯅꯨꯄꯤꯗꯣ ꯐꯖꯅ ꯁꯦꯟꯅꯔꯝꯃꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯁꯦꯟꯅꯔꯝꯗ꯭ꯔꯤꯕꯅꯣ ꯀꯣꯔꯧ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ
Ima, ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯝꯂꯒ ꯂꯩꯕꯅꯤ. ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯏꯆꯟꯗꯣ ꯌꯨꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ. ꯑꯩꯈꯣꯏꯅ ꯈꯨꯜ ꯈꯨꯗꯤꯡꯃꯛ ꯈꯥꯏꯗꯣꯛꯇꯨꯅ ꯆꯠꯇꯨꯅ ꯊꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯗꯦ. ꯏꯆꯥꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ? ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ. ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯊꯥꯖꯕꯨ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ. ꯑꯁꯣꯝꯗꯅ ꯊꯥꯖ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯁꯤꯖꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ. ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯈꯪꯗꯅ ꯂꯝꯕꯤ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯀꯞꯂꯤꯕꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯆꯠꯅꯗꯕꯒꯤꯅꯤ. ꯊꯥꯖꯅ ꯀꯞꯇꯨꯅ ꯂꯝꯕꯤꯗ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯤꯖꯁꯨ ꯃꯇꯥ ꯂꯩꯅꯥꯈꯣꯏꯗ ꯄꯣꯠꯆꯩ ꯂꯧꯕ ꯆꯠꯄꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯊꯥꯖꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯤꯖꯅ, "ꯑꯦ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯂꯝꯕꯤꯁꯤꯗ ꯀꯔꯤꯒꯤ ꯀꯞꯇꯨꯅ ꯂꯩꯔꯝꯕꯅꯣ?" ꯊꯥꯖ ꯃꯌꯨꯝ ꯈꯪꯗꯕ, ꯂꯝꯕꯤꯁꯨ ꯈꯪꯗꯕ, ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡꯁꯨ ꯈꯪꯗꯕꯅ ꯀꯞꯂꯒ, "ꯑꯩꯒꯤ ꯃꯤꯡ ꯊꯥꯖ ꯀꯧꯏ. ꯑꯩ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯗꯦ. ꯑꯩꯒꯤ ꯗꯥꯆꯧꯈꯣꯏꯅ ꯑꯩꯕꯨ ꯎꯃꯪꯗ ꯏꯊꯟꯇ ꯊꯝꯃꯝꯃꯒ ꯃꯈꯣꯏꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯜꯂꯛꯇꯦ." ꯁꯤꯖ ꯊꯥꯖꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯔꯗꯨꯅ ꯊꯥꯖꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯜꯂꯒ, "ꯁꯤꯁꯦ ꯀꯞꯀꯅꯨ. ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯗꯣꯏꯅꯤ." "ꯑꯁꯦꯡꯕꯒꯤꯔꯥ?" "ꯑꯁꯦꯡꯕꯒꯤꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯅ ꯊꯥꯖꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯖ ꯃꯌꯨꯝ ꯌꯧꯔꯝꯃꯤ. ꯃꯆꯥꯅꯨꯄꯤ ꯁꯤꯖꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯔꯛꯄꯗꯨꯗ ꯊꯦꯝꯕꯤꯅ ꯉꯛꯅ, "ꯀꯅꯥꯒꯤ ꯃꯆꯥꯅꯣ?" "ꯈꯪꯗꯦ ꯏꯃꯥ, ꯂꯝꯕꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯗꯨꯅ ꯑꯩꯅ ꯌꯨꯝꯗ ꯄꯨꯔꯛꯄꯅꯤ." ꯑꯃꯨꯖꯥꯎꯅ, "ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ." "ꯑꯗꯨꯅꯤ, ꯃꯥꯟꯗꯦ. ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯖꯥꯠꯅꯣ?" "ꯃꯥꯁꯦ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯃꯥꯜꯂꯦ. ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯡ ꯍꯪꯕꯁꯨ ꯈꯪꯗꯦ ꯍꯥꯏꯌꯦ." "ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯧꯔꯤꯕ?" "ꯍꯌꯦꯡ ꯊꯣꯛꯄ ꯑꯃ ꯂꯩꯖꯔꯝꯃꯅꯤ. ꯁꯤꯖ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤ ꯏꯃꯣꯠ ꯃꯣꯠꯂꯦ. ꯏꯔꯨ ꯍꯥꯟꯅ ꯂꯨꯕꯤꯔꯨꯔꯣ." ꯁꯤꯖ ꯍꯣꯏ ꯍꯥꯏꯔꯒ ꯊꯥꯖꯕꯨ ꯏꯔꯨꯖꯕꯤꯔꯝꯃꯤ. ꯊꯥꯖꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯝꯃꯤ. "ꯁꯤꯁꯦ ꯀꯞꯀꯅꯨ. ꯍꯌꯦꯡ ꯅꯦꯅꯦꯅ ꯁꯣꯏꯗꯅ ꯃꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯊꯤꯟꯕꯤꯗꯣꯏꯅꯤ." "ꯑꯁꯦꯡꯕꯒꯤ ꯊꯤꯟꯕꯤꯌꯨꯀꯣ ꯅꯦꯅꯦ." "ꯁꯣꯏꯗꯅ ꯊꯤꯟꯕꯤꯗꯣꯏꯅꯤ. ꯀꯞꯄ ꯇꯣꯛꯑꯣ." ꯊꯥꯖ ꯍꯣꯏ ꯍꯥꯏꯔꯒ ꯀꯞꯄ ꯇꯣꯛꯂꯝꯃꯤ. ꯁꯤꯖꯅ ꯊꯥꯖꯕꯨ ꯏꯔꯨꯖꯕꯤꯕ ꯂꯣꯏꯔꯒ ꯆꯥꯛ ꯄꯤꯖꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ. ꯁꯤꯖ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯗꯨꯅ ꯊꯥꯖꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝꯕꯤꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯊꯦꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ, "ꯏꯃꯥꯒꯤ ꯁꯤꯖ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯣ?" "ꯍꯧꯒꯠꯇ꯭ꯔꯤ ꯏꯃꯥ." "ꯑꯁ, ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯡꯁꯨ ꯈꯪꯗꯦ. ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯊꯤꯔꯨꯗꯣꯏꯅꯣ?" "ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ. ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯑꯗꯤ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ." ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯥꯖꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯝꯃꯤ. "ꯍꯩ, ꯍꯧꯒꯠꯂꯕ ꯃꯥꯜꯂꯤꯅꯦ. ꯆꯠꯂꯣ, ꯑꯝꯇ ꯊꯤꯟꯕꯤꯔꯨꯆꯣ ꯆꯠꯂꯣ." ꯁꯤꯖꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯖꯕꯨ ꯊꯦꯝꯕꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯊꯥꯖꯗꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯁꯤꯖꯅ ꯃꯆꯥ ꯁꯛꯅ ꯑꯗꯨꯝ ꯌꯣꯛꯂꯝꯃꯤ. ꯊꯥꯖꯁꯨ ꯁꯤꯖ ꯈꯣꯏꯗ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯈꯣꯏ ꯑꯃꯠꯇ ꯊꯤꯈꯤꯔꯝꯗꯦ. ꯍꯧꯖꯤꯛꯇꯤ ꯊꯥꯖꯅ ꯁꯤꯖꯕꯨ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥꯒꯨꯝꯅ ꯈꯟꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯁꯤꯖꯅꯁꯨ ꯊꯥꯖꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯝꯃꯤ. ꯁꯤꯖꯒꯤ ꯃꯃꯥ ꯊꯦꯝꯕꯤꯅ ꯃꯆꯥꯅꯨꯄꯤ ꯁꯤꯖꯗ, "ꯏꯃꯥꯒꯤ ꯁꯤꯖ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯇꯣꯞꯄ ꯑꯉꯥꯡ ꯌꯥꯎꯗꯕ ꯃꯤꯗ ꯌꯣꯛꯍꯜꯂꯁꯤ. ꯃꯇꯝ ꯈꯔ ꯂꯩꯔꯕꯗꯤ ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯜꯂꯅꯤ. ꯑꯗꯨꯒ ꯅꯄꯥꯕꯨꯡꯒ ꯑꯩꯒꯁꯨ ꯍꯟꯅꯨꯔꯛꯂꯒꯅꯤ. ꯑꯗꯨꯅ ꯀꯔꯝꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯣꯛꯀꯅꯤ?" "ꯏꯃꯥ, ꯑꯩ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯇꯣꯞꯄ ꯃꯤꯗ ꯌꯣꯛꯍꯟꯕ ꯉꯝꯂꯣꯏ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯅꯤ." "ꯑꯗꯨ ꯌꯥꯔꯣꯏꯅꯤ ꯏꯃꯥꯒꯤ ꯁꯤꯖ." "ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯀꯔꯝꯅ ꯃꯤꯒꯤ ꯃꯆꯥꯕꯨ ꯅꯆꯥ ꯁꯛꯅ ꯌꯣꯛꯀꯗꯧꯔꯤꯕꯅꯣ? ꯀꯦꯡꯕꯅꯁꯨ ꯌꯥꯔꯛꯑꯣꯏ." "ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯌꯥꯅꯅꯕ ꯍꯥꯏꯅꯒꯅꯤ." "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ." ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯁꯤꯖꯗ, "ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯆꯥꯔꯁꯤ." "ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯥꯅꯦ?" "ꯂꯥꯝꯃꯦ ꯏꯃꯥ." "ꯆꯥꯔꯗꯕꯅꯤ. ꯏꯃꯥ ꯆꯥꯛ ꯊꯤꯔꯨꯔꯒꯦꯀꯣ, ꯕꯣꯕꯣꯛꯀ ꯂꯥꯛꯃꯤꯟꯅꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯊꯦꯝꯕꯤꯁꯨ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯗ, "ꯕꯣꯕꯣꯛꯀꯤ ꯊꯥꯖ, ꯅꯪ ꯃꯃꯥꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ?" ꯃꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯨꯒ ꯕꯣꯕꯣꯛꯀ
ꯄꯨꯄꯨꯒꯁꯨ ꯅꯨꯡꯁꯤ. ꯊꯥꯖꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯦꯝꯕꯤ ꯃꯥꯁꯨ ꯊꯥꯖꯕꯨ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯈꯣꯟꯕꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯈꯣꯝꯕꯒ ꯂꯩꯃꯒꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯣꯟꯗꯨꯅ ꯀꯞꯂꯝꯃꯤ. ꯂꯩꯃ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ, "ꯅꯨꯄꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ? ꯃꯥꯕꯨ ꯁꯤꯔꯝꯃꯗ꯭ꯔꯣ? ꯑꯩ ꯃꯥꯒꯤ ꯃꯁꯛꯇꯣ ꯌꯥꯝ ꯎꯅꯤꯡꯉꯤ. ꯑꯩ ꯌꯥꯝ ꯋꯥꯔꯦ." "ꯅꯨꯄꯤ, ꯅꯪ ꯈꯛꯇ ꯋꯥꯕ ꯅꯠꯇꯦ. ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏ. ꯏꯆꯥꯅꯨꯄꯤ ꯂꯩꯇꯕꯁꯦ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕꯗꯣ 이미치다 상상 우드는 레이." ꯂꯩꯃꯒ ꯈꯣꯝꯕꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ. ꯑꯁꯣꯝꯗꯅ ꯁꯤꯖꯅ ꯀꯦꯡꯕꯗ, "ꯀꯦꯡꯕ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ." "ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯣ." "ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯊꯥꯖꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯄꯣꯛꯄ ꯏꯆꯥꯒꯨꯝꯅ ꯌꯣꯛꯁꯦ." ꯀꯦꯡꯕ ꯌꯥꯝꯅ ꯁꯥꯎꯅ, "ꯏꯆꯥꯁꯨ ꯅꯠꯇꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯀꯃꯥꯏꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯗꯧꯔꯤꯕꯅꯣ? ꯌꯥꯔꯣꯏ. ꯑꯩꯗꯤ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯅꯤꯡꯗꯦ." "ꯆꯨꯝꯃꯤ. ꯃꯍꯥꯛ ꯃꯤꯒꯤ ꯃꯆꯥꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯣꯛꯁꯦ ꯍꯥꯏꯕꯅꯤ. ꯁꯤꯃꯇꯪꯗꯤ ꯅꯪꯅ ꯌꯥꯕꯤꯌꯨ." "ꯌꯥꯗꯦ. ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯥꯗꯦ. ꯃꯁꯤꯒꯤꯗꯃꯛꯇꯔꯣ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯎꯅꯕ ꯀꯧꯔꯤꯁꯦ? ꯃꯁꯤꯒꯤ ꯋꯥꯐꯝꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯡꯕ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ. ꯁꯤꯖꯁꯨ ꯅꯨꯡꯉꯥꯏꯇꯅ ꯀꯦꯡꯕꯕꯨ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯦꯡꯕ ꯁꯥꯎꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯦꯝꯅ, "ꯀꯔꯤ ꯇꯧꯔꯦ ꯏꯆꯥꯅ ꯁꯥꯎꯔꯒ ꯂꯥꯛꯂꯤꯕꯗꯤ?" ꯀꯦꯡꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯦꯝꯗ ꯂꯤꯔꯝꯃꯤ. "ꯀꯔꯤ ꯋꯥꯅꯣꯗ? ꯀꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯌꯣꯛꯇꯣꯏꯅꯣ? ꯑꯗꯨꯅꯤ ꯄꯥꯕꯨꯡ, ꯑꯩꯅꯁꯨ ꯌꯥꯗꯦ ꯍꯥꯏꯈꯤꯕꯅꯤ. ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯒꯅ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯄ ꯇꯥꯕꯅꯤ." "ꯑꯗꯨꯅꯤ, ꯇꯣꯛꯄ ꯇꯥꯕꯅꯤ. ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯗꯤ." ꯑꯁꯨꯝꯅ ꯀꯦꯡꯕꯒ ꯁꯤꯖꯒꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯁꯤꯖꯒꯤ ꯃꯄꯥ ꯑꯃꯨꯖꯥꯎꯅ ꯃꯆꯥꯅꯨꯄꯤꯗ, "ꯏꯄꯥꯒꯤ ꯁꯤꯖ, ꯅꯪ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯣ. ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯂꯣꯏ. ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯉꯥꯡ ꯄꯣꯛꯇꯕ ꯃꯤꯉꯣꯟꯗ ꯌꯣꯛꯍꯟꯈ꯭ꯔꯁꯤ." "ꯄꯥꯕꯨꯡ, ꯅꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤꯒ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯕꯔꯣ? ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯅꯈꯣꯏꯗ ꯄꯨꯄꯨ ꯕꯣꯕꯣꯛ ꯍꯥꯏꯅ ꯀꯧꯕꯁꯦ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯂꯥꯞꯅꯕ ꯉꯝꯃꯣꯏ. ꯃꯈꯣꯏꯅ ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ." ꯃꯃꯥ ꯊꯦꯝꯕꯤꯅ, "ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯁꯤ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯅꯨꯡꯁꯤ. ꯑꯄꯣꯛꯄ ꯏꯁꯨ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕꯅꯤ. ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯇꯣꯛꯈꯤꯕꯗꯨꯗꯤ ꯏꯃꯥ ꯄꯥꯝꯗꯦ. ꯅꯪꯅ ꯏꯁꯨ ꯅꯨꯄꯤ ꯑꯁꯦ ꯃꯤꯉꯣꯟꯗ ꯌꯣꯛꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯔꯕꯁꯨ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯌꯣꯛꯀꯦ. ꯃꯗꯨ ꯄꯥꯝꯗꯦ. ꯑꯩꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯆꯥꯅꯨꯄꯤꯒꯨꯝꯅ ꯑꯩꯅ ꯌꯣꯛꯅꯤꯡꯉꯤ." "ꯏꯄꯥꯒꯤ ꯁꯤꯖ, ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯈꯛꯇ ꯉꯥꯏꯔꯕꯅꯤ. ꯅꯪ ꯑꯩꯒ ꯅꯃꯥꯒꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯎꯀꯩꯗꯧꯕꯒꯦ? ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯑꯅꯝ ꯀꯟꯕꯤꯅꯤ ꯍꯥꯏꯕ ꯏꯟꯗꯕꯤꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ. ꯑꯩ ꯑꯉꯥꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ. ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯦ ꯍꯥꯏꯕꯤꯌꯨ." "ꯁꯤꯖ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯨꯍꯣꯡꯉꯔꯣꯏ ꯍꯥꯏꯔꯤꯔꯣ?" "ꯍꯣꯏ, ꯍꯣꯡꯉꯔꯣꯏ. ꯍꯣꯡꯕ ꯇꯥꯔꯕꯁꯨ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕꯨ ꯑꯄꯣꯛꯄ ꯃꯆꯥꯅꯤ ꯈꯟꯕ ꯉꯝꯕ ꯅꯨꯄꯥꯗꯨꯗ ꯍꯣꯡꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯥꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯦꯝꯕꯤꯅ ꯁꯥꯎꯗꯨꯅ, "ꯀꯔꯤ ꯑꯉꯥꯡꯅꯣꯅꯦꯍꯦ? ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ. ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯁꯤꯗ." "ꯅꯨꯄꯤ, ꯅꯆꯥꯅꯨꯄꯤꯁꯦ ꯋꯥꯈꯜ ꯍꯣꯡꯉꯨ ꯌꯥꯔꯔꯣꯏ. ꯑꯗꯨꯅꯅꯦ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯤ ꯍꯥꯏꯔꯨꯔꯁꯤ." ꯑꯁꯣꯝꯗꯅ ꯁꯤꯖꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯤꯕ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, "ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯃꯥꯏꯅ ꯑꯩꯅ ꯆꯠꯇꯣꯏꯅꯣ? ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ." ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯇꯨꯝꯈꯤꯕꯗꯣ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ, "ꯏꯃꯥ, ꯀꯩꯒꯤ ꯀꯞꯄꯤꯅꯣ?" "ꯏꯃꯥ ꯀꯞꯇꯦꯗ. ꯃꯤꯠꯇꯅꯦ ꯀꯩꯅꯣꯝꯃ ꯆꯪꯈꯤꯕꯒꯤꯅꯤ." "ꯏꯃꯥ, ꯑꯩꯗꯤ ꯑꯄꯣꯛꯄ ꯏꯃꯥꯁꯨ ꯊꯤꯕ ꯐꯪꯗꯦ. ꯑꯗꯨꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯒꯨꯝꯅ ꯈꯜꯂꯤ. ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯨꯀꯣ." ꯊꯥꯖꯒꯤ ꯋꯥꯍꯩꯗꯨꯗ ꯁꯤꯖ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ, "ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏ. ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯗꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯅ ꯊꯥꯖꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯁꯤꯖꯒ ꯀꯦꯡꯕꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯅꯗꯕꯗꯒꯤ ꯇꯣꯛꯈꯤꯔꯝꯃꯤ. ꯂꯩꯅꯥꯅ ꯁꯤꯖꯗ, "ꯏꯇꯥ, ꯅꯪꯕꯨ ꯋꯥꯈꯜꯗꯨ ꯈꯤꯇꯪꯗꯤ ꯈꯟꯕ ꯐꯕꯅꯤ. ꯀꯦꯡꯕꯒ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ
luhongba tokpasidꯤ ꯃꯤꯅ ꯇꯥꯕꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯅꯕꯨ ꯑꯉꯥꯡ ꯑꯁꯤ ꯌꯣꯛꯄ ꯌꯥꯔꯒꯗꯤ ꯉꯁꯤ ꯂꯨꯍꯣꯡꯕ ꯇꯣꯛꯈꯤꯕꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ. ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯉꯥꯡ ꯑꯁꯦ ꯈꯥꯏꯅꯕꯗꯤ ꯑꯩ ꯉꯝꯃꯣꯏ. ꯁꯤꯖꯥ, ꯅꯪ ꯀꯦꯡꯕꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯉꯥꯡꯁꯤꯒ ꯃꯥꯒ ꯀꯅꯥꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯒꯦ? ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡꯁꯤꯅ ꯃꯔꯨ ꯑꯣꯏ. ꯃꯥꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯂꯦꯞꯄꯤꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ. ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤꯗꯤ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯂꯩꯇꯦ. ꯅꯪꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤꯗꯃꯛꯇ ꯅꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯄꯥꯟꯗꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯌꯣꯛꯑꯒ ꯂꯩꯔꯒꯦ. ꯏꯇꯥ, ꯅꯪ ꯋꯥꯈꯜꯗꯣ ꯐꯖꯅ ꯈꯜꯂꯨꯀꯣ. ꯅꯁꯛ ꯑꯗꯨꯛ ꯐꯖꯕ ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯣꯛꯑꯒ ꯀꯔꯝꯅ ꯄꯨꯟꯁꯤꯗ ꯂꯦꯟꯗꯣꯏꯅꯣ? ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ. ꯐꯔꯦ ꯐꯔꯦ, ꯅꯪꯅꯕꯨ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ. ꯑꯁꯨꯝꯅ ꯁꯤꯖꯥ ꯊꯥꯖꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕ ꯇꯣꯛꯈꯤꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯀꯦꯡꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ. ꯀꯦꯡꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗꯒꯤ ꯂꯨꯍꯣꯡꯕꯗ ꯁꯤꯖꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ. ꯑꯃꯨꯛꯀꯁꯨ ꯁꯤꯖꯥꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯄꯦꯟꯗꯅ ꯃꯇꯣꯝꯇ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯉꯝꯕ ꯑꯉꯥꯡ ꯑꯁꯤ ꯌꯣꯛꯄꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ. ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯃꯥ, ꯍꯥꯎ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯕꯨꯔꯣ, ꯁꯥꯟꯅꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯕꯨ ꯂꯩꯁꯥꯕꯤꯅ ꯌꯣꯛꯄ ꯃꯆꯥ ꯍꯥꯏꯔꯤꯕ. ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ, ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯅꯨ. ꯍꯣꯏ ꯏꯃꯥ, ꯑꯩꯅ ꯈꯨꯝꯃꯤꯕ ꯑꯌꯣꯛꯄ ꯃꯆꯥ ꯑꯣꯏꯔꯁꯨ ꯏꯃꯥꯅ ꯑꯩꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯔꯒ. ꯏꯆꯥꯁꯤꯗꯤ ꯑꯗꯨꯅꯤꯗꯅ. ꯅꯪꯕꯨ ꯁꯥꯟꯅꯕ ꯆꯠꯄꯗꯨꯕꯨ ꯋꯥꯕ꯭ꯔꯣ? ꯋꯥꯗꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯁꯤꯖꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯁꯤꯈꯤꯔꯝꯃꯤ. ꯁꯤꯖꯥ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯉꯩꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯔꯛꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯏꯃꯨꯡ ꯑꯃ ꯄꯨꯅꯅꯕꯒꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯨ ꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ. ꯏꯃꯥ, ꯉꯁꯤꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯔꯣ? ꯆꯠꯀꯅꯤ. ꯏꯃꯥꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯤꯅꯦ ꯂꯩꯅꯥꯈꯣꯏꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯨꯀꯣ. ꯏꯃꯥ ꯍꯜꯂꯛꯄꯒ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯀꯦ. ꯊꯥꯖ ꯍꯣꯏ ꯍꯥꯏꯔꯒ ꯂꯩꯅꯥꯈꯣꯏꯗ ꯆꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯁꯤꯖꯥ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ. ꯃꯍꯥꯛꯅ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯁꯨ ꯃꯆꯥꯅꯨꯄꯤ ꯊꯥꯖꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯝꯗꯦ. ꯃꯥꯅ ꯍꯥꯏꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯩꯕꯤꯔꯝꯃꯤ. ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯀꯌా ꯍꯧꯈꯤꯔꯝꯃꯤ. ꯊꯥꯖꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ. ꯏꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯕ ꯈꯪꯍꯧꯗꯦꯅꯦ. ꯑꯁꯦꯡꯕ ꯏꯃꯥ, ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯣ? ꯐꯥꯔꯦ. ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯌꯨꯝ パン게 하이레니. ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏꯅ. ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ. ꯃꯗꯨ ꯌꯥꯗꯦ. ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯗꯕꯁꯦ ꯌꯥꯝ ꯐꯠꯇꯦ. ꯏꯃꯥꯁꯨ ꯄꯥꯟꯗ꯭ꯔꯤꯗꯨꯗꯤ. ꯑꯩꯅꯤ, ꯅꯪꯗꯤ ꯄꯥꯟꯒꯗꯕꯅꯤ. ꯇꯜꯂꯦ, ꯑꯩꯗꯤ ꯄꯥꯜꯂꯣꯏ. ꯏꯃꯥꯅ ꯄꯥꯜꯂꯣ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯄꯥꯜꯂꯣꯏ. ꯑꯁꯦꯡꯕꯒꯤꯔꯅꯦ? ꯑꯁꯦꯡꯕꯒꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯝꯃꯤ. ꯊꯥꯖ ꯃꯃꯥ ꯁꯤꯖꯥꯅ ꯃꯥꯒꯤꯗꯃꯛꯇ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯨꯄꯥꯗ ꯐꯥꯎꯕ ꯂꯨꯍꯣꯡꯗꯗꯨꯅ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ ꯈꯜꯂꯒ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡꯗ ꯑꯃꯠꯇ ꯌꯥꯔꯝꯗꯦ. ꯏꯃꯥꯒꯤ ꯊꯥꯖ, ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ. ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯀꯦ. ꯌꯥꯗꯦ, ꯅꯨꯡꯁా ꯌꯥꯝ ꯁꯥꯏ. ꯏꯃꯥꯗꯤ ꯅꯨꯡꯁꯥ ꯁꯥꯗꯕ꯭ꯔꯣ ꯍꯥꯏꯁꯦ? ꯁꯥꯔꯁꯨ ꯏꯃꯥꯈꯣꯏꯗꯤ ꯑꯍꯜꯅꯤꯅ ꯈꯥꯡꯕ ꯉꯝꯃꯤ. ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯇꯥꯁꯤꯡꯗꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯅ ꯆꯠꯅꯩ. ꯑꯩꯗꯤ ꯌꯨꯝꯗ ꯊꯕꯛ ꯀꯩꯝꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩ. ꯑꯗꯨ ꯐꯠꯇ꯭ꯔꯣ? ꯑꯩꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯤꯉꯩ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯃꯤ. ꯏꯃꯥꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ. ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ. ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯗꯦ. ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯥ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯈꯣꯝꯕꯒ ꯂꯩꯃꯒꯗꯨ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯊꯕꯛ ꯁꯨꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕꯗꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ. ꯃꯆꯥꯅꯨꯄꯥꯁꯤꯡꯗꯤ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯈꯜꯂꯒ ꯅꯤꯡꯉꯝꯂꯛꯂꯝꯗꯦ. ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯟꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯔꯛꯂꯝꯃꯤ.
ꯀꯣꯔꯧꯅ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯍꯥꯏꯔꯁꯤꯔꯥ? ꯀꯤꯖꯩꯗ, ꯍꯥꯏꯔꯨꯔꯅꯨ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯥꯎꯊꯣꯛꯆꯈ꯭ꯔꯅꯤ꯫ ꯃꯅꯥꯎ ꯇꯣꯝꯊꯤꯟꯅ ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯝꯗꯅ ꯂꯩꯕ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯩꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯤꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯕꯁꯨ ꯏꯆꯜꯒꯤ ꯋꯥꯈꯜꯗꯤ ꯃꯣꯏ ꯀꯥꯎꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯌꯥꯅꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯗ ꯅꯈꯣꯏꯃꯛꯅ ꯑꯄꯣꯛꯄꯤ ꯅꯆꯟꯅꯨꯄꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯎꯃꯪ ꯑꯗꯨꯗ ꯊꯝꯂꯝꯕ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯇꯕꯅꯣ? ꯅꯣꯏꯗꯤ ꯃꯤ ꯅꯠꯇꯤꯌꯦ, ꯅꯈꯣꯏꯗꯤ ꯁꯥꯅꯤ꯫ ꯀꯣꯔꯧꯅ ꯀꯞꯂꯒ ꯏꯃꯥ, ꯅꯆꯥꯁꯤꯡꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯍꯧꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯈꯥꯕꯅ ꯑꯃꯨꯛ ꯋꯥꯐꯝꯁꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯀꯌꯥꯔꯛ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯤꯕꯗꯒꯤ ꯑꯩꯈꯣই ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯄꯪꯕ ꯅꯆꯥꯁꯤꯡꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯂꯩꯃꯒ ꯈꯣꯝꯕꯒꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯀꯞꯂꯒ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯥꯁꯤꯡꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯀꯣꯔꯧꯅ ꯃꯃꯥ ꯃꯄꯥꯗ ꯏꯃꯥ, ꯏꯆꯟꯗꯨ ꯁꯣꯏꯗꯅ ꯍꯤꯡꯂꯝꯒꯅꯤ ꯊꯥꯖꯩ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯣꯏꯗꯅ ꯏꯆꯜꯕꯨ ꯐꯪꯅꯅꯕ ꯊꯤꯔꯨꯈꯤꯒꯦ꯫ ꯂꯩꯃ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯏꯃꯥꯒꯤ ꯈꯣꯔꯧ, ꯅꯆꯟꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯁꯣꯏꯗꯅ ꯄꯨꯔꯛ꯫ ꯏꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛꯇꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯖꯍꯧꯒꯦ꯫ ꯀꯣꯔꯧ ꯍꯣꯏ ꯍꯥꯏꯔꯒ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡꯒ ꯃꯈꯣꯏꯅ ꯃꯆꯟꯅꯨꯄꯤꯕꯨ ꯊꯝꯂꯝꯕ ꯎꯃꯪ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨꯗ ꯃꯇꯝ ꯀꯌꯥ ꯊꯤꯔꯕꯁꯨ ꯃꯆꯟ ꯊꯥꯖꯗꯨ ꯐꯪꯈꯤꯔꯝꯗꯦ꯫ ꯇꯣꯝꯊꯤꯟꯅ ꯇꯥꯆꯧ, ꯍꯜꯂꯁꯤꯔꯥ? ꯉꯁꯥꯏꯗꯒꯤ ꯊꯤꯕꯁꯦ ꯐꯪꯗ꯭ꯔꯦ, ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯝꯃꯅꯤ꯫ ꯑꯗꯨꯅꯤ, ꯀꯌꯥꯗꯤ ꯀꯨꯏꯔꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ, ꯍꯜꯂꯁꯤ, ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯝꯃꯅꯤ꯫ ꯑꯩꯗꯤ ꯃꯍꯥꯛ ꯁꯤꯔꯝꯂꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯅꯈꯣꯏ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯈ꯭ꯔꯣ, ꯑꯩꯗꯤ ꯏꯆꯜꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯔꯣꯏ꯫ ꯐꯔꯦ ꯇꯥꯆꯧ, ꯑꯩꯈꯣꯏ ꯏꯆꯜꯕꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯤꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯝꯂꯕ ꯑꯣꯏꯔꯕꯁꯨ ꯃꯆꯟꯅꯨꯄꯤꯕꯨ ꯐꯪꯗꯕꯅ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯈꯣꯏꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯎꯃꯪ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃ ꯎꯔꯝꯃꯤ꯫ ꯀꯣꯔꯧꯅ ꯑꯥꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯏꯆꯟꯗꯣ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯈꯨꯜ ꯑꯁꯤꯗ ꯆꯠꯇꯨꯅ ꯊꯤꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯁꯤꯖꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯍꯥꯟꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯆꯪꯉꯒ ꯍꯪꯉꯨꯔꯁꯤ꯫ ꯍꯣꯏ ꯇꯥꯆꯧ, ꯍꯪꯉꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯤꯖꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯔꯒ ꯁꯤꯖꯅ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯏꯆꯦ, ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯀꯨꯏꯔꯕ ꯏꯆꯟꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯍꯥ? ꯏꯆꯟꯅꯨꯄꯤ ꯃꯥꯡꯈꯤꯕ ꯍꯥꯏꯕ? ꯍꯣꯏ ꯏꯆꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ, ꯀꯅꯥ ꯀꯅꯥꯅꯣ? ꯀꯣꯔꯧꯗꯤ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯏꯃꯥ ꯀꯧꯔꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯁꯤꯖꯅ ꯀꯣꯔꯧꯗ ꯅꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯅꯆꯟꯅꯨꯄꯤꯗꯣ ꯃꯃꯤꯡ ꯊꯥꯖ ꯀꯧꯕ꯭ꯔꯥ? ꯀꯧꯏ ꯏꯆꯦ꯫ ꯏꯆꯦꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕꯅꯣ? ꯇꯨ, ꯁꯤꯗ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯤ, ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯥꯡꯈꯤꯕ ꯅꯈꯣꯏꯒꯤ ꯅꯆꯟꯅꯨꯄꯤ ꯊꯥꯖꯗꯣ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯆꯟꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯀꯞꯇꯨꯅ ꯇꯥꯆꯧ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯩꯒꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯤꯔꯛꯇ꯭ꯔꯤꯅꯣ? ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯈꯣꯏꯗꯣ ꯅꯪ ꯂꯩꯇꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯎꯔꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯒꯅꯤ꯫ ꯈꯥꯕꯅ ꯁꯤꯖꯗ ꯏꯆꯦ, ꯃꯇꯝ ꯀꯌꯥꯗꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯅꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯒ ꯏꯆꯦꯒꯤ ꯂꯃꯟꯁꯨ ꯇꯣꯟꯁꯤꯟꯖꯔꯤ꯫ ꯀꯣꯔꯧꯅ ꯑꯃꯨꯛ ꯏꯆꯦ, ꯑꯩꯈꯣꯏꯗꯤ ꯏꯆꯟꯅꯨꯄꯤꯁꯦ ꯁꯤꯔꯝꯂꯅꯤ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯍꯤꯡꯗꯨꯅ ꯏꯆꯦꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯉꯁꯤꯗꯒꯤ ꯏꯆꯜꯁꯦ ꯌꯨꯝꯗ ꯄꯨꯖꯔꯒꯦ꯫ ꯂꯥꯛꯑꯣ ꯏꯆꯜ, ꯆꯠꯂꯁꯤ꯫ ꯏꯕꯨꯡ, ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩ ꯏꯃꯥ ꯂꯩꯁꯥꯕꯤꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯏꯆꯜ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯕꯨꯡ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯏꯆꯜꯕꯨ ꯎꯃꯪ ꯑꯗꯨꯗ ꯅꯊꯟꯇ ꯊꯝꯃꯝꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯕꯨꯡ ꯈꯣꯏꯁꯦ ꯋꯥꯈꯜ ꯍꯣꯡꯂꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯅꯪ ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ?
ꯁꯤꯖꯅꯁꯨ ꯊꯥꯖꯕꯨ ꯊꯦꯝꯗꯨꯅ ꯏꯃꯥꯒꯤ ꯊꯥꯖ, ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝꯅ ꯍꯔꯥꯎꯔꯤ. ꯅꯪꯒꯤ ꯑꯁꯦꯡꯕ ꯏꯃꯨꯡ ꯐꯪꯂꯤ. ꯑꯗꯨꯒ ꯅꯪꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯕꯨꯡ ꯈꯣꯏꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏ. ꯅꯪ ꯆꯠꯂꯣ. ꯊꯥꯖ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ ꯏꯃꯥ. ꯅꯪꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯁꯨ ꯑꯩꯗꯤ ꯁꯨꯛꯆꯠ ꯆꯠꯂꯨꯏ. 이bun기 타자, 넌부 이마 바봉 눅시드버, 라오, 잘르시. 이부, 에이, 이마 바봉 부얌는 눅시. 아두부, 아이부 자우는 아버 욕비력바 이마레 사비스는 해는 눅시예. 마학세, 아이기다 먹다 마용 파워 반드나, 아이부 욕비력바니. 이마 바봉기디 나코이 마야마 말레. 아두부, 이마레 사비기디, 아이 나타나 가나스 레이디. 아두나, Nachalay bu waro bigano. Pabungga imaga daw. Nachana matampung bada. Ningsing do na lay hay na haybiyo. Asi hay do na thaza yam na kapcharami. Siza na thaza da. Imagi thaza. Nang ay gida magta kay sukhan gano. Nang ne. Nabung ko'y lagling ay sida jatkro. Thaza. Mama siza bu jet na konsilaga. Ima. Ay nang thadok do na japangamoy. Nangdi aigi thawai aibu nanakta matam chuppada leiba phanghanbiyo aduga nangi sebasu aina pena tawjage. Mabung ahumdusu machanupina chatlase yadrabanina thamoi kaina mayumlomda hankhirami. Makoina mayum yauraga mama mapada wari pumba lirami. Laimaga khombagasu machanupi thazagi masak uba phangdrabasu machanupi himlami haiba pau tabada yamna harauzarami. Asomdana sizana Imagi thaza, nangbu imagi manakta laybasi nungaybrane. Nungay ima. Ima, garang ima na yumsi thadoaga chatlo haiba wahaydo. Nachada amuk hana haibiganu ko, ayam nungaydi. Hoy. Ima nangondane, yumsi thadoaga chatlo haiba wahayse, amuk hana hayraroy. Asomna, sizaga thajaga imari amatta layna drabaso, apokpa mama machagumna nungsinana haraw nungay na layminarami.